nahaki gun shop lut tawkibadugi haitare inquiry ma center de lakibra moi maikai de home department de lakpi kibra tamo lae hello hello ai bom cha hojik si komdo birge karam ba relief camp de lebiri ge hojik si bo tamo je kogi thinu je koi sola agi relief camp da lebi moirangi kano da hanasu lebiram bro moirangi da koi kana to made je koi sola relief camp da na ko hoi bata mane chinga padi mo koi sola lebi bom cha hojik si karam ba dai mafam dugi di kari chaba takpa leiba khotpa gi award apa kari lebige ऐसे काम का तो इधर में कोई म्यूजिक लेगा असल थोड़ा आगे लेकिन मुझे कमी रहता है मुझे अगर किसी को जरूर होना चाहिए हौजी लाइब्रेरी से स्कूल गुम्बा ओई बिब्रा स्कूल नत्तब्रा क्लब गुम्बरा करी दलनो लाइब्रेरी से स्कूल जरूर है थोड़ा स्कूल है ना अदो स्कूल से तांग मंगा दगी हाइबदी हायंग दगी क्लास होने हाइसे मफम दु यावि ब्रो मफम दो को पोदी कैसे तो बादो दा है थी तमो ibom cha amarom da ngasi matam khrai mamang da su tonga be inquiry khara lakhibra nahaki gun shop lut tawkibadugi haitare inquiry ma center de lakhibra moi maikai de home department de lakpi kibra tamo lae ko mamang da koi tamo le mo ta ko hin la chi tan da bane ba इंफाल वेस्ट को ये पुलिस का जो ऐसे से mamang ji ये रिलीज के पूरा मतलब ये के तांत्रा मतलब zero FPI na इंफाल वेस्ट से था बने बा अदो मतलब कोई जुनजी तांग कुंडो तो साइए का को नंबर तो है जो जाम्बो के रोमा मार फोन तो बड़ी मार तो नहीं जो है ना कुछ कोई सब जाम्बो केला है आधा ना अभी मता ना ये अपने अनिंग ना अपने फोन तो जो बने का अलग फोन में तो है फोन तो कुछ का अरे मैं मांग फोटो करी कमाई मांग फोटो कोई किसी कैमरा जो जो फोटो वाली का सामग्री थागलेगा ना आईडी है बंपना होय होय अदो तो ए जो है मा इतना तो दुनिया की बात अदो माय तो मांग फोटो क्या नो कमाई तो बनो नमई चमा मरु किसिम को मंगा मा समाज तो सकंग जबा अपनी कुकी ना हों चिना अपन स्वाइन लुट तो हुए फोटो ना ऐसे सिर्फ होय डायरेक्ट माय हाइजर अदो दे मांगी बा पोचै सिंग दो moi hangkat pe aba sarkar mai ke degi nongon da hanjalak pe aba gi karigumba chance am lai bibro kamai toge audit sarkar gi mai ge gi ji mona ai ko da koi ji se court jo tangtran da ni choi gi july gi tangtran de ji court ji moi ko gi ji se team tha home department team tha re adu gi report to tang july gi tangtran gi ni se puri court ti pro ha bene ba अदो ngasi tang lori ore ne ko tamo tang wali adu operation ai le ai adu ragadi mang khiba mayam do madu court na mang khiba du gi aseng ba proof ama puthora gadi ibom chagi chochampur gi gan house ki mang khiba nongmai mayam si phangba sel na oina na karigum khara hanjalak pa yabagi mangla na madi ubra masine khoina khangjaningi si senpham du yamani na haitare tamo iso mo satana kam हम मतलब तो हम लोग तो नहीं देखा कि कुछ मांगी फोटो आपको ये मास ऑपरेशन जितना होगा ना हम खंडर लगा नहीं है अपने वो कलम इन मजा बा हमारा समझ सकता है वो लगा कि साथ ही तो ये तो नहीं दिया आई बंगम देता है मधु होय मधु मधु हाई बंगम दरे दो मास ऑपरेशन नमसु तौरम ऑपरेशन दुदा तो में नोंमै सिंह फागत यावरगदी मसी लाइसेंस करने अदुने हाइबदुदी लोइनमक नंबर अमा मधु इराय लाइना खंगबं ngमगदब पोट ओइबिब्रा ओइ अभी okay mo cha hojik se mafam du da lai bi da karamai ka khoi gi khupai sen hai tare khut ga khupai sen di kari mata yum da gi lupa mo pare sen thok panang gi da bani na khupai sen am da pai bi dra pi rak pakhara do dum chara panglai lai bi gi pibam da lai bi bra angang sing du ga kari hai tare yum gi loina bi kamai to bi ri ge अपन से तमाम नीचे कोई तसेना मायना का उनका फोटो है जो आपको ये आजा भाई वांग होने कुछ मायना तो भाई था तो बा अभी मतलब नीचे तो ना आपको ये ने के तांग हम जो ऐसा मा कोई असमायना कोई कल उड़ान थोड़ा नहीं था तो खन नहीं तो बनी ना ऐ जिन तो नहीं छाएगा मतलब मरी है बने अरे भी लोग भी मुझे नसीब मास्टर की तरह कोई नहीं तो बंद नहीं है वो अपन दुकान थोड़ा मेरा देखो ते मुझे लिटरेली तक नहीं है कोई
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯃꯤꯇꯩ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯁꯨꯔꯒ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧ ꯂꯩꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯗꯤ ꯕꯟꯅ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯁꯦꯅ ꯄꯨꯡ 3:30 4 ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯛꯑꯀꯥꯟꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯗꯒꯤ ꯀꯩꯅꯣꯝꯃ ꯄꯤꯖꯒꯦꯅ ꯂꯨꯄꯥ 1,300 ꯈꯛꯇꯪ ꯄꯥꯏꯔ ꯂꯩꯒꯦ ꯂꯨꯄꯥ 1,300 ꯄꯥꯏꯔ ꯊꯣꯛꯂꯛꯄꯁꯤꯗ ꯑꯩꯅ ꯑꯗꯨꯗ ꯑꯩꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯏꯒꯦ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯁꯦ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯩꯇꯩꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯣꯍꯨꯝ ꯃꯉꯥꯗ ꯃꯩ ꯊꯥꯔꯦ ꯈꯣꯠꯂꯦ ꯊꯨꯒꯥꯏꯔꯒꯗꯤ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇ ꯎꯖꯕ ꯍꯥꯏꯇꯥꯔꯦ ꯐꯦꯁꯕꯨꯛꯇ ꯌꯥꯝ ꯉꯟꯅ ꯎꯔꯦꯕ ꯎꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯁꯨꯃꯥꯏꯅ ꯃꯩ ꯊꯥꯔꯦ ꯈꯣꯠꯂꯦ ꯑꯗꯨꯗ ꯃꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡꯁꯦ ꯊꯨꯒꯥꯏꯕ ꯃꯩ ꯊꯥꯕ ꯃꯣꯏꯒꯤ jogam.com ꯑꯩ ꯎꯔꯕ ꯑꯩ ꯎꯖꯔꯦꯕꯀꯣ ꯑꯁ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯦ ꯑꯃ ꯏꯍꯧꯔꯀꯥꯟꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ OC ꯆꯠꯂꯒꯅ ꯑꯩꯈꯣꯏ ꯁꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃꯇꯪ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯅꯨꯃꯤꯠ 5 ꯇꯧꯕꯤꯌꯣ ꯆꯦ ꯑꯃ ꯏꯕꯅꯦꯕ ꯏꯕ ꯆꯠꯄꯁꯤꯗ ꯑꯗꯨ ꯏꯕꯒꯤ ꯊꯣꯛꯂꯛꯄꯒ ꯑꯗꯨ ꯏꯕ ꯄꯤꯁꯜꯂꯝꯃꯒ ꯑꯩꯈꯣꯏꯁꯤꯗ ꯑꯃ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯇꯧꯕꯤꯔꯗꯣꯏꯅꯦꯅ ꯑꯩꯈꯣꯏꯁꯤ ꯈꯟꯖꯔꯒ ꯑꯩꯈꯣꯏꯁꯤ ꯂꯨꯄꯥ 1,300 ꯊꯣꯛꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯂꯣꯝꯗ ꯍꯦꯟꯅ ꯀꯟꯁꯤꯜꯂꯦꯕ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯂꯣꯝ ꯁꯥꯏꯠꯇꯅ ꯍꯦꯟꯅ ꯀꯟꯖꯜꯂꯝꯃꯦꯕ ꯍꯥꯏꯐꯦꯠ ꯊꯨꯒꯥꯏ ꯃꯩꯇꯩ ꯌꯨꯝꯒꯁꯦ ꯊꯨꯒꯥꯏꯕ ꯄꯨꯡ ꯈꯣꯠꯄ ꯃꯩꯇꯩ ꯄꯨꯂꯤꯁ ꯆꯠꯂ SP ꯑꯣꯐꯤꯁꯇ ꯆꯪꯕꯗ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯁꯤꯡꯗ SP ꯑꯣꯐꯤꯁꯇꯒꯤ ꯆꯪꯕ ꯌꯥꯕ ꯅꯨꯄꯤ 2 4 5 ꯆꯠꯂꯒ ꯅꯨꯄꯥ ꯅꯍꯥ ꯈꯔꯒ ꯆꯠꯂ ꯄꯨꯂꯤꯁ ꯁꯤꯒꯤ ꯍꯦꯛ ꯒꯦꯠ ꯃꯃꯥꯡꯁꯤꯗ ꯃꯤ ꯄꯨꯗꯅ ꯇꯧ ꯂꯩꯔꯝꯕ ꯃꯩꯇꯩꯁꯨ ꯎꯌꯥꯗꯒꯤ ꯃꯉꯣꯟꯗ ꯇꯧ ꯂꯩꯔꯝꯃꯦꯕ ꯍꯣꯏ ꯃꯗꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯁꯥꯏꯠ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯂꯩꯊꯣꯛꯑ ꯂꯩꯔꯦ ꯆꯦꯗꯤ ꯄꯥꯏꯔꯒ SP ꯑꯣꯐꯤꯁꯇ ꯆꯦꯗꯤ ꯄꯤꯁꯜꯂꯝꯃꯦ ꯉꯥꯏꯅꯕꯅꯦꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯆꯦꯟꯊꯣꯛꯇꯔꯦ ꯂꯨꯄꯥ 1,300 ꯄꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯗ꯭ꯔꯕ ꯑꯗꯒꯤ ꯁ꯭ꯇꯦꯁꯟ ꯑꯃ ꯆꯠꯀꯦꯁꯨ ꯌꯥꯗꯕ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯁꯦ ꯂꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ SPꯗ ꯆꯦꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦ ꯂꯨꯄꯥ 3,300 ꯑꯃꯒ 1,300 ꯄꯥꯏꯔꯛꯇꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯈꯔ ꯑꯗꯨꯝ ꯅꯪ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯃꯌꯥꯝꯅ ꯁꯨꯝ ꯄꯤꯔꯝꯕꯗ ꯈꯨꯠꯇ ꯈꯨꯠꯄꯥꯏꯁꯦꯟ ꯈꯔꯒꯗꯤ ꯑꯗꯨꯝ ꯂꯩꯕꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯁꯤꯕꯣ ꯑꯗꯨꯝ ꯑꯗꯨꯝ ꯂꯩ ꯏꯕꯣꯝꯆꯥ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯁꯨ ꯃꯥꯡꯉꯦ ꯑꯗꯨꯒ ꯌꯨꯝ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯃꯊꯣꯟ 4 ꯁꯥꯒꯠꯄ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯂꯣꯏꯅ ꯇꯥꯡꯒꯣꯏ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯏꯕꯣꯝꯆꯥ ꯍꯧꯖꯤꯛ ꯌꯥꯅꯔꯦ ꯍꯥꯏꯔꯒꯗꯤ ꯃꯐꯝꯗꯨꯗ ꯌꯨꯝ ꯑꯃꯨꯛ ꯁꯥꯗꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯀꯔꯤ ꯐꯥꯎꯕꯤ ꯂꯩꯅꯤꯡꯕ ꯐꯥꯎꯈꯤꯗ꯭ꯔꯥ ꯀꯔꯤ ꯐꯥꯎꯈꯤꯅꯤ ꯍꯧꯖꯤꯛꯀꯤ ꯀꯟꯗꯤꯁꯟꯁꯤꯗꯅ ꯌꯥꯅꯔꯒꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯂꯩꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯄꯤꯁꯇꯣꯝꯅꯤ ꯍꯥꯏꯔꯒ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯄꯤꯁꯇꯣꯝꯇ ꯐꯤꯜ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯁꯤꯒꯨꯝꯕꯁꯦ ꯍꯧꯕ ꯌꯥꯗꯦ ꯃꯇꯨꯡꯗ ꯑꯃ ꯇꯧꯕ ꯌꯥꯗꯦꯀꯣ ꯃꯩꯇꯩꯁꯤꯗꯤ ꯁꯤꯒꯨꯝꯕꯗ ꯁꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯍꯥꯏꯕꯁꯨ ꯆꯥꯕ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯀꯥꯟꯗ ꯆꯪꯈꯤꯕꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ ꯈꯜꯂꯦ ꯍꯧꯖꯤꯛꯀꯤ ꯁꯤ ꯀꯟꯗꯤꯁꯟꯁꯤꯗꯩꯗ ꯅꯝꯐꯨ ꯁꯥꯐꯨꯗ ꯂꯩꯁꯜꯂꯨꯔꯒꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯒꯤꯗꯤ ꯃꯗꯨꯗꯤ ꯃꯃꯤꯡꯗꯤ ꯋꯥꯠꯂꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯨ ꯃꯇꯤꯛ ꯆꯥꯅ ꯊꯝꯃꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩ ꯂꯩꯀꯥꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯇꯥꯔꯤꯕ ꯈꯨꯟꯗꯥꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯅ ꯂꯩꯌꯦꯕ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯖꯅ ꯇꯧꯕꯤꯔꯕꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯂꯩꯒꯅꯤꯁꯨ ꯈꯜꯂꯤ ꯂꯩꯁꯨ ꯂꯩꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯩ ꯋꯥꯈꯜꯗ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ओके इबोमचा की सही नंबर से जीपे ओइबिब्रो सी नंबर से जीपे है एनीवे आई कोना दुम पाउ लौजरगे अदु इबोमचा याम यामदब खुपाइसन हाइतारेको खजिक्तंग कोई खुदोल तौजरके खितंग हाइतारे इबोमचा अदुगा यामने यांगना नाहाकि मांगख्रबा मयाम हाइतारे नोंमै मयाम मांगखिबदुगी मदुगी सेनफम अमा हाइबतारे हंजलकपा अमा बोरेको लाइसेंस गंदिरा लाइन खंगने हाइतारे मदमा यामने यांगना लाखपो ओइरसनु अदुगा इबोमचागी जीपे सिदा खितंग हाइतारे खुपाइसन ओइना खितंग खुदोल तमजरके इबोमचा यामदबको थैंक यू थैंक यू इबोमचा अदुगा थागचरी यामना टेक्ट काइदन लेबियू